ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯍꯧꯒꯠꯂꯦ. ꯃꯣꯃꯣ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯏꯃꯥ? ꯉꯥꯏꯍꯥꯛ ꯂꯥꯛꯀꯦ ꯕ꯭ꯔꯁ ꯇꯧꯔꯨꯈꯤꯒꯦ. ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯥꯛꯇꯪ ꯄꯣꯊꯥꯔꯣꯀꯣ ꯏꯃꯥ. ꯍꯣꯏꯅꯦ. ꯂꯤꯖꯨꯟꯁꯨ ꯂꯥꯛꯑꯅꯤꯗ. ꯂꯤꯖꯨꯟꯁꯨ ꯂꯥꯛꯑꯅꯤ ꯀꯧꯈ꯭ꯔꯕꯅꯦ. ꯕꯣꯏꯂꯔꯅꯦꯕ ꯑꯗꯨꯅꯅꯦꯕ ꯃꯈꯣꯟꯁꯦ. ꯍꯨꯏ ꯃꯈꯣꯟꯁꯨ ꯃꯥꯟꯒꯨꯝ ꯇꯧꯕ. ꯍꯣꯏ ꯇꯨ ꯀꯩꯅꯣꯝ ꯇꯧꯔꯤꯁꯦ. ꯑꯩꯈꯣꯏ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯤ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯑꯩꯅ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯅꯕ ꯍꯥꯏꯅ ꯅꯝꯖꯕꯅꯦ. ꯑꯩꯈꯣꯏ ꯃꯥꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯥꯁꯤꯗꯒꯤ ꯑꯗꯒꯤ ꯃꯥꯡꯒꯣꯟꯗ ꯊꯣꯛꯑꯒꯅ ꯏꯔꯨꯖꯕ ꯑꯗꯨꯗ ꯍꯦꯟꯅ ꯂꯩꯇꯦ. ꯉꯁꯤꯗꯤ ꯏꯔꯨꯖꯊꯣꯛꯁꯤꯔꯥ? ꯏꯔꯨꯖꯊꯣꯛꯁꯦ. ꯑꯣ ꯍꯣꯏ ꯍꯣꯏ. ꯑꯁ ꯅꯣꯡ ꯇꯥꯕ꯭ꯔꯣ? ꯇꯥꯗꯦ. ꯉꯔꯥꯡ ꯇꯥꯏꯗꯅ. ꯉꯁꯤꯗꯤ ꯅꯣꯡ ꯇꯥꯗꯦ. ꯑꯩ ꯍꯥꯏꯗꯤ ꯏꯪꯊꯝꯃꯦꯕ. ꯑꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯏꯪꯗꯦꯗ. ꯏꯃꯥꯅ ꯁꯨꯝ ꯇꯨꯝꯕ ꯍꯧꯒꯠꯄꯒꯤ ꯐꯩꯖꯨꯞ ꯁꯨꯞꯆꯜꯂ ꯂꯩꯔꯨꯕꯩꯅꯤ. ꯇꯨꯝꯗꯦꯗ ꯉꯥꯏꯔꯤꯅꯤ. ꯊꯣꯡꯅꯥꯎ ꯅꯥꯝꯃꯁꯦ ꯑꯝꯇ ꯍꯥꯡꯗꯣꯔꯛꯑꯣ. ꯃꯝꯃꯦꯕ. ꯇꯨꯝꯈꯤꯗ꯭ꯔꯣ? ꯍꯧꯒꯠꯂꯁꯤꯔꯣ? ꯍꯧꯒꯠꯂꯅꯤꯌꯦ. ꯀꯨꯏꯔꯕꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ. ꯐꯖꯕ ꯁꯦꯠꯂꯒꯅ ꯃꯣꯏꯗ ꯇꯥꯏ. ꯏꯃꯥꯒꯤ ꯑꯗꯨ ꯅꯠꯇꯕ ꯑꯔꯥꯡꯕ ꯐꯤ ꯂꯩꯕꯅꯦ. ꯑꯇꯩ ꯄꯨꯊꯣꯔꯛꯎ ꯌꯥꯗ꯭ꯔꯣ? ꯑꯩꯈꯣꯏ ꯃꯣꯃꯣꯅ ꯁꯤꯒꯤ ꯐꯤꯁꯤꯗ ꯄꯥꯝꯃꯦꯅ ꯍꯦꯛꯇ ꯊꯝꯕꯤꯕ. ꯃꯟꯕꯅ ꯂꯣꯏꯔꯕꯅꯦ ꯁꯤ. ꯀꯗꯥꯏꯗ ꯂꯩ? ꯑꯗꯨꯅ ꯃꯤ ꯀꯩꯗꯧꯔꯒꯦ? ꯃꯥꯁꯦ ꯄꯥꯝꯖꯕ. ꯄꯥꯝꯖꯔꯦ ꯑꯗꯨ ꯃꯟꯗꯦꯅ ꯇꯧꯕ. ꯅꯪ ꯐꯤ ꯈꯨꯍꯥꯞꯇꯣ ꯌꯥꯔꯔꯣꯏ. ꯑꯩ ꯑꯃꯨꯛ ꯁꯦꯝꯗ꯭ꯔꯗꯤ. ꯅꯝꯁꯟꯒꯅꯨ ꯅꯝꯁꯟ ꯊꯝꯕꯗꯣ. ꯑꯩꯈꯣꯏ ꯃꯥꯗꯤ ꯑꯆꯝꯕ ꯉꯥꯛꯇ ꯁꯤꯖꯤꯟꯅꯩ ꯐꯤꯔꯣꯟꯁꯦ. ꯑꯌꯥꯛ ꯑꯔꯥꯛꯁꯦ ꯑꯝꯇ ꯏꯜꯂꯛꯇꯦ. ꯄꯤꯡ ꯑꯣꯏꯔꯁꯨ ꯄꯤꯡ ꯑꯋꯥꯎꯕ. ꯍꯛꯆꯥꯡ ꯃꯆꯨꯅ ꯑꯌꯥꯝꯕ ꯏꯜꯂꯦ. ꯏꯃꯥ ꯍꯧꯒꯠꯂꯁꯤꯁꯦ. ꯍꯣꯏꯅꯦ. ꯑꯩ ꯉꯁꯥꯏꯅ ꯍꯧꯒꯠꯂꯕꯅꯦꯕ. ꯑꯗꯨ ꯅꯣꯡ ꯇꯥ ꯃꯥꯟꯅꯦꯅ ꯁꯨꯝ ꯂꯩꯊꯣꯛ. ꯇꯨꯅꯤꯀꯣ ꯑꯩꯁꯦ. ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣꯕꯅꯦ? ꯑꯣ ꯉꯥꯈꯣꯕꯅꯦ. ꯀꯩꯅꯤꯒꯦ ꯁꯤꯗꯤ? ꯉꯥꯈꯣꯅꯦ. ꯑꯁ ꯅꯈꯨꯠꯇꯨꯗꯤ ꯏꯪꯉꯤꯁꯤꯗꯤ. ꯑꯁ ꯀꯩꯅꯤꯒꯦ ꯁꯤꯕꯣ? ꯑꯁ ꯉꯥꯈꯣꯅꯦ ꯅꯪꯕꯣ. ꯁꯨꯝ ꯇꯧꯔꯦ ꯏꯃꯥ. ꯀꯩꯅꯤꯒꯦ ꯁꯤꯗꯤ? ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯌꯥꯔꯦ. ꯃꯤꯠꯁꯦ ꯀꯩꯝꯇ ꯎꯗ꯭ꯔꯕ. ꯍꯩꯃꯥ ꯑꯌꯥꯅꯨ ꯌꯥꯎꯗ꯭ꯔ ꯃꯥꯅꯦ. ꯌꯥꯎꯔꯤꯌꯦ ꯌꯥꯎꯔꯤꯌꯦ. ꯍꯣꯏꯅꯦ. ꯃꯤꯠ ꯄꯥꯡꯊꯣꯛꯑꯣ. ꯌꯥꯔꯕꯣ? ꯌꯥꯔꯦ. ꯌꯥꯝ ꯍꯥꯀꯠꯆꯩꯌꯦꯃꯤ. ꯃꯩ ꯑꯃ ꯊꯥꯟꯕꯤꯔꯛꯑꯣ. ꯎꯔꯕ? ꯀꯥꯏꯗ ꯍꯥꯀꯠꯆꯔꯤꯅꯣ? ꯑꯁ ꯇꯨ ꯅꯪꯒꯟꯁꯦ. ꯑꯁ ꯏꯁꯤꯡ ꯑꯁꯥꯕꯅ ꯉꯥꯟꯊꯣꯛꯀꯦ ꯕ꯭ꯔꯁ ꯇꯧ ꯂꯣꯏꯔꯒ. ꯀꯩꯅꯣ ꯉꯁꯤ ꯏꯔꯨꯖꯊꯣꯛꯑꯁꯦ. ꯍꯣꯏ ꯏꯆꯦ ꯁꯪꯖꯥꯔꯣ? ꯏꯔꯨꯖꯔꯁꯨ ꯌꯥꯏꯌꯦ. ꯑꯗꯨꯗꯤ ꯏꯔꯨꯖꯔꯗꯤ ꯍꯧꯖꯤꯛ ꯕ꯭ꯔꯁ ꯇꯧ ꯂꯣꯏꯔꯒ ꯀꯩꯝ ꯄꯤꯖꯗ꯭ꯔꯤꯉꯩ ꯂꯨꯍꯣꯡꯗꯣꯏꯕ. ꯐꯔꯦ ꯑꯗꯨꯗꯤ ꯐꯣꯟ ꯑꯝꯇ ꯇꯧꯒꯦ. ꯏꯆꯦ ꯀꯩ ꯍꯥꯏꯔꯕ? ꯀꯩꯝ ꯇꯧꯗ꯭ꯔꯤꯌꯦ. ꯀꯩꯝ ꯇꯧꯗ꯭ꯔꯤ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯔ ꯂꯥꯛꯀꯦ ꯍꯥꯏꯔꯣ? ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯒ? ꯊꯦꯡꯕꯩ ꯃꯑꯣꯡꯅꯤꯅꯦ 12 ꯕꯥꯔꯣ. ꯄꯤꯖꯊꯣꯛꯄꯅ ꯐꯔꯦ. ꯁꯝꯁꯦ ꯄꯨꯟꯁꯤꯜꯂꯔꯣꯏ ꯍꯥꯏꯔ. ꯏꯔꯨꯖꯅꯤ ꯑꯗꯨꯗ ꯄꯨꯜꯂꯝꯗꯣꯏꯅꯤ. ꯄꯨꯟꯁꯤꯟꯕꯤꯔꯣꯏ. ꯁꯣꯝꯗ ꯅꯥꯀꯟꯗ ꯂꯩꯍꯧꯔꯤ ꯁꯣꯝ ꯅꯥꯀꯟꯒꯤꯁꯦ. ꯁꯤꯔꯣ? ꯌꯧꯔꯔꯣꯏꯌꯦ. ꯇꯦꯜꯂꯕ? ꯀꯅꯥꯅꯣ?
그거지 무슨 나랑 날 따로 되네. 아까 전에 헐헐 이루자도 브레스 똑똑하네. 이따가 짜지 누가 반나봐도 브레스 똑똑지. 이제 답변은 좀 나루기 파가 좀 달래. 양 들어봐 양 들어봐 야, 오피스 하려고도 찌장 갑자기 뭐 오피스 하려고도 너는 윤대 잡고도 엄청 땀 이거 어디 내 동들 사보면 알기 전이니 임마 벌써 내려지고 엄마 그거 피들로 토피로 임마 참 학교에 해보니 참 그만 좀 이제 인간 물동만 까지 눈이 집어 그저 해보노 브레스 떡도 이니마 임마 그만 좀 집어 그래서 그 임마 우리 떨어지고 응 떨어지고 똑똑 마찬 같이 거야 너 용 똑똑 야 진짜 Yari mamit pang to. Em làm chuyện đó mình nó chỉ để thơ mẹ bên này mà có mà sao thì em biết ta thế này Yari tha modum kan to dalan. các anh mà rồi bị làm không người Ừ. ấy tôi mà đi phải đi ra Tum ho ko tang ai si ti. 아까 저리지 콜라가다마 Ừ. 야 누가니 아세마 스kam도이 마 코체 무쇼에 뭐나 감바 Ừ. 마 까이네 이게 Kara pari. 준 어디 준 마 라우틴히 엄마 좀 이제 나는 지나 Mayang ni da. Kalau pilih saya itu ke, saya ini, ini saya gitu, emang kali kan no, wah sinan tum toke, emang, ayo no pare ibu, atau mana tu, langkung nama komisi tadra, Tai. iyo konge ko. Ko ngui ma. Kukuruku 해봐 조금만 그렇게 콜랑 그런 공부 좀 해요 그런 거는 가만 공이면 하디지는 막 하다 이게 딱 이번이다 아스 에이 좀 흔들어 아스 이마 영화를 해보니 에이 쟁아 또 뚱게 해봐 이거 근데 뚱대요 뚱하게 꺼도 돼 나 해보니 저 하고 우리는 있잖아 꾸꾸루꾸
꾸꾸루꾸 하면 왜 토끼 소리니? 까만 콩합니다 지금. 꾸꾸루꾸 꾸꾸루꾸 이마 또 얼마니? 콩이니? 꾸꾸루꾸 꾸 꾸꾸루꾸 꾸꾸루꾸 이마 또 이마니 꾸꾸루꾸 해봐 콩이네 무슨 꾸꾸루꾸 꾸꾸 해봐 거기네 그치지 짠짠이나 엄마 응? 저 그림 잡고 자 올라와서 신기하게 아시죠? 여기 봐 야우리 응? 야우리. 야 우리 신경 써라 야우대다 신경 비어서 신경 딱 던져 해마 야보 언니 주민이 우리 뭔가 작아지고 응 시신은 아까지 되는 것도 응 여기 굴리니 여기 눈을 쫙 하고 해마 자 좀 콩이미야 공전아 야 우리 봐 야우대다 신경 딱 던지지 야 더 응 사위니 아웃더라 아위 아우리 형 내가 딱 던지지 신경 왜 해보니 너 너로 생기기 너로 게 세모로 게 응 세무노 왜 해보니 그노니 그게 다 도가 뭐도 이지 그걸로 엄마. 신경 딱 던지지 그니 이게지데 신경 딱 던지지 민은 타로야 아무도 더더더 많이 아이 사오로기도 아우리 그만 떠니 뚜뚜뚜뚜 아무 수콩이 해보니 영화 게임 얘기지데 그래 콩이고 나 콩이 뭔가 콩이고 아잉아 뜻동개고 하면 너 와리 얘나 보자 좋겠지 오가 거네 양구는 콩이지 나 그런 공이 돌아 보시자 아이는 콩할리바 나 보시자 또 이마 보시자 또 시사로 아, 하여 자또 이 성공 보시 시부 아이자 내봐 아 왜네 잘되고 이마 이마 아무 축콩에 미야 야 이렇게 놈들이다 인물 또 야래 해마 나 또니 저 아까들이니 아티간 게또 뭐또 커버 해마 하려면 나 해내봐 낭반 다돼 양군은 공이제 아치야 나기 타와이니 어. 오이니 누나니고 공이지 아이지 공도 오고 나 빨리 뚜뚜뚜뚜 공이지 따브라 따이. 아니 좀 아이지 나 포이지 짜 속이고 호이마. 아니 뭐야 Ngariamba eme kana gari no sibo 미긴이다. 이만 밥을 싸도 emma 그럼 이만 밥을 싸도야 로이. ndo gargi 아, 호. 이만 밥을 싸도 진 바이라네. 그러네 chị mà chết bị nó ra rơi vào đi nào không mà bột giam bây giờ hôm giàu xuống xã ra được thế emma
엄마 그런 얘기지. 다 톡이고. 엄마 너 그러게 이마 로이 후잔그로. 너 그러게 해봐네. 혼독 빼야 돼. 너 그러게. 너 그러게 다. 다 톡이고. 호이. 다시 가라 빨리. 로이 후잔그로 이마. तुमिन ông पार अनि ल फोइसे तुमिन एकता पारे 위니. 나. 짜글러를 봐. 그래. 그래. 서스프리나보다 저기 깐 보라게 거. 위니. 따라면 짜게 돼 봐. 하은이, 그래다. 하은이, 자세하고, 다시 가라버리. 학가 잡으니, 딴나 학다버니. 아이, 잘해. 하나, 빨리 속아래. 까리노. 양코 누구만 빨리 속아래. 그래 빠시라이노. 나면 cầu 공이지. 따더라. 또 뒤거 랑반네. 왜니? 세세 맞지? 사토 너무 남빠. 엄마. 그거라 또 아이지. 아야 나가 갈라바세 내가 시 슈팅 좀 해야 돼. 그러니까 사나 봐래 어떤 아이? 어떤 아이로? 세누가 남고 나이 주장 무방랑 어제 할라가 이 호연 차나 짝팡으로 이나 시기 찌랑 거지 보고 하고 빼는 나 보기 없고 못 하베지 싫어. 아이 쿠차 한다 한도 오게. 함도로 줘야 누가 내 총도 파랑가. 나 이모도 있고는 누가 혹시 한다고. 아버님, اسمع cái màu gì họ tụi bây giờ vậy không tôi mà tiếng gì cái này họ tôi nói gì vậy 미기 하우동네 하우동 함래 좀 또 저기 lại xong mà nói gì cái tiếng gì bây giờ phải 핫도그 이러놓고 아이가 미나 바지 이 지금 지기 인자네 모자가 봐. 진짜 그 마삭하자 마사 함도로 돼 마삭하자 이 시치랑 지까지 합박 빼노 이런 게 아들이 제가 빡빡이 요먹이네. 제가 잡다 난 그러다 보기 미미기 소리잖아. 아두대 암다 팽복부터 랑다 봐. 이나 하이더가 이 버선 피해가 곱살더기는 에이 세만에 맞지 곱박이. 이마 챙가 아직 하나 비라미노 제가 빠꾸대 막 아빠도 돌아와 이건지라. 부터 가는 거야 거기 날 레이븐이다 나나 뭐 이마시 영어지. 뭐지 진짜 팽복가 피해가 탐전지도 보이지. 맞지 어디 막 미랑 아따라 ngay 미랑 ngay 레이븐이다 그마디 실로 tukkan 피해가 깡나 거가 탐자만 우리 부시카야 가가나 레이는 피라미드. 한대다 임마 그나 등아에도 있지만 팽복가 지랑 아이는 그마디 팽도가 파우는 사 파우더니 누가 피로나 염살라 탐만 에 지랑 뭐 지랑 너 그거들이 좀 까나나 내라면 해봐 아포이는 레제번이다 너희나 ini siki nupa kanano hangday niya ado tombi sana ka weba arke tombi sana na yang punjani ma buji sijar reba ado foto mayam do sacha lapor ko mana da aina lo sala ko ne ba ko le mi ne danda nang ku ba senga do aina ne 밤되나 클로버 맞짱 비어보니 레이 맞짱 혼이 좀이니 니네 호랑이니까 호랑이 되마 탐전데 좀 그 마디 생가 아들기 룩마이 얌얌 레살라 탐에 포자 용지 왔다나바 매암나 와이베다 숨 아마나 카라 세가이바 피라 아들기 아마나 카라 틸락다 룩마이디 파네 아망그레 하오이니 미기 룩마이 파자파자 보라가 마타이자 카라 세가이바가 보라가 락바 tilakpa
ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯄꯣꯠꯇꯣ ꯍꯦꯛꯇ ꯍꯨꯟꯗꯣꯛꯈꯤꯕ ꯁꯥꯎꯅꯤꯡꯗꯅ ꯅꯠꯇ꯭ꯔꯒ ꯃꯄꯨꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦꯅ ꯄꯤꯊꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯀꯅꯥꯅ ꯑꯥꯔꯀꯦ ꯇꯣꯝꯕꯤꯁꯅꯥ ꯍꯥꯏꯁꯦ ꯄꯥꯕꯨꯡꯅꯤ ꯀꯩꯅꯣ ꯑꯣ ꯆꯤꯀꯣꯟꯒꯤ ꯑꯥ ꯑꯣ ꯃꯥꯁꯦ ꯍꯩꯃꯥ ꯍꯥꯎꯏꯅꯦ ꯍꯥꯎꯇ꯭ꯔꯥ ꯐꯝꯃꯨ ꯐꯖꯅ ꯑꯗꯨꯝ ꯃꯆꯤꯟꯒꯗꯨꯗꯤ ꯑꯃꯨꯛ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯂꯥꯛꯇꯣꯏꯅꯦ ꯑꯗꯨꯁꯨ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯨ ꯀꯩꯗꯧꯔꯒꯦ ꯑꯃ ꯆꯥꯊꯣꯛ ꯑꯩꯗꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯦꯕꯥꯁꯦ ꯉꯝꯖꯗ꯭ꯔꯤꯁꯦ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯩꯒꯤꯕꯨ ꯐꯝꯃꯒ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯁꯤ ꯃꯉꯥꯏꯔꯦ ꯑꯩꯒꯤ ꯁꯦꯕꯥꯁꯦ ꯍꯥꯎꯏꯗꯅ ꯁꯤꯗꯤ ꯍꯥꯎꯋꯤ ꯅꯪꯅ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯌꯥꯝ ꯐꯈ꯭ꯔꯕ ꯃꯦꯗꯤꯁꯤꯟꯅꯦ ꯈꯪꯕ ꯆꯥꯊꯣꯛꯀꯦꯗꯣ ꯆꯥꯊꯣꯛ ꯏꯃꯥ ꯁꯥꯔꯤꯉꯩꯗ ꯅꯠꯇ꯭ꯔꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯪꯉꯗꯤ ꯍꯥꯎꯇꯦ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ ꯑꯁ ꯍꯥꯎꯏꯅꯦ ꯇꯟꯁꯦ ꯑꯩꯈꯣꯏ ꯁꯨꯖꯤ ꯌꯥꯎꯕꯅꯤꯅ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕꯅꯦꯕ ꯍꯩꯃꯥ ꯀꯩꯅꯦꯒꯤ ꯁꯤꯗꯤ ꯍꯩꯃꯥ ꯀꯅꯥꯅꯣ ꯅꯪ ꯉꯔꯥꯡ ꯏꯅꯦ ꯁꯤꯒꯤ ꯅꯨꯄꯥꯗꯣ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ ꯍꯪꯈꯤꯕꯗꯣ ꯑꯩꯅ ꯑꯗꯨꯅꯅꯦ ꯇꯣꯝꯕꯤꯁꯅꯥ ꯍꯥꯏꯕ ꯑꯣ ꯆꯨꯝꯃꯦ 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 ꯑꯍꯨ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯅꯣ ꯈꯨꯠ ꯍꯥꯝꯗꯣꯔꯛꯈꯤꯒꯦ ꯍꯩꯃꯥ ꯀꯅꯥꯅꯣ ꯑꯗꯨꯗ ꯁꯨꯝ ꯄꯥꯜꯂꯛꯏ ꯀꯩꯅꯣ ꯍꯥꯡꯃꯨꯛ ꯁꯥꯄꯣꯟ ꯍꯥꯡꯃꯨꯛ ꯁꯥꯟꯅꯩ ꯑꯗꯨꯒ ꯁꯤꯇ꯭ꯔꯥ ꯄꯤꯔꯒꯗꯧꯕꯀꯣ ꯁꯥꯔꯝꯃꯅꯤ ꯃꯥꯗꯤ ꯁꯥꯟꯅꯔꯣ ꯂꯥꯛꯄꯅꯤ ꯐꯤꯐꯇꯤ ꯑꯦꯝꯗꯤ ꯉꯔꯥꯡ ꯕꯤꯖꯩꯁꯤ ꯌꯥꯔꯦ ꯌꯥꯏꯌꯦ ꯉꯁꯤ ꯑꯗꯨꯝ ꯉꯟꯇꯥ ꯍꯧꯒꯠꯂꯛꯑꯦ ꯑꯍꯤꯡꯗꯤ ꯐꯖꯅ ꯇꯨꯝꯃꯦ ꯉꯔꯥꯡꯒꯤꯗꯤ ꯌꯥꯔꯦ ꯇꯨ 25 ꯁꯤ 50ꯗꯣ 25ꯗ ꯇꯥꯕ ꯄꯣꯠꯁꯝ ꯊꯛꯆꯟꯁꯤ ꯍꯣꯏꯅꯦ ꯍꯥꯎꯏꯅꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯏ ꯇꯟꯁꯨ ꯍꯥꯎꯋꯦꯕꯀꯣ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯆꯥꯊꯣꯛꯀꯦꯔꯥ ꯆꯥꯁꯜꯂꯨ ꯑꯩ ꯆꯥꯛ ꯑꯃ ꯆꯥꯔꯒꯦ ꯍꯣꯏ ꯆꯥꯊꯣꯛ ꯅꯪ ꯅꯅꯥꯛꯇ ꯈꯔ ꯆꯤꯡꯁꯜꯂꯣ ꯐꯦꯟꯗꯣ ꯈꯔ ꯆꯤꯡꯁꯜꯂꯣꯕ ꯅꯪ ꯅꯅꯥꯛꯇ ꯅꯪꯅ ꯐꯤꯁꯤ ꯌꯧꯗꯕ ꯌꯧꯗ꯭ꯔꯣ ꯑꯩ ꯑꯦꯛꯁꯇꯦꯟꯁꯟꯁꯦ ꯊꯥꯡꯗꯣꯔꯗꯤ ꯐꯗꯧꯅꯤ ꯑꯁ ꯍꯩꯃꯥ ꯍꯥꯎꯏꯅꯦ ꯏꯕꯨꯡꯉꯣ ꯍꯥꯎꯋꯦꯗ ꯍꯥꯎꯋꯦ ꯁꯪꯒꯣꯝ ꯊꯛꯆꯟꯁꯤ ꯀꯩꯅꯦꯒꯤ ꯁꯤꯗꯤ ꯁꯪꯒꯣꯝ ꯅꯨꯡꯁꯥꯁꯨ ꯐꯖꯅ ꯁꯥꯔꯦ ꯉꯁꯤ ꯉꯔꯥꯡꯗꯤ ꯅꯣꯡ ꯇꯥꯕꯅ ꯁꯪꯒꯣꯝꯁꯦ ꯊꯛꯅꯤꯡꯗꯦ ꯍꯥꯏꯕꯅꯦ ꯀꯩꯅꯣꯅꯤ ꯆꯤꯝꯕꯥꯟꯗ ꯊꯣꯛꯄꯤꯔꯣ ꯀꯩꯅꯦꯒꯤ ꯁꯤꯗꯤ ꯁꯪꯒꯣꯝ ꯊꯛꯄꯩꯅꯦ ꯆꯤꯝꯕꯥꯟ ꯍꯥꯎꯏꯗꯅ ꯉꯔꯥꯡ ꯏꯃꯥꯔꯖꯦꯟꯁꯤꯗ ꯃꯈꯨꯠ ꯀꯛꯈꯤꯕꯩ ꯀꯅꯥꯅ ꯉꯔꯥꯡ ꯃꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯃꯈꯨꯠꯇꯣ ꯀꯩꯅꯣ ꯀꯛꯄꯗ ꯀꯩꯕ ꯃꯣꯏ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯁꯣꯏꯕ ꯍꯥꯏꯕ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯁꯣꯏꯕꯗ ꯃꯈꯨꯠꯇꯣ ꯈꯨꯕꯤꯗꯣ ꯁꯨꯃꯥꯏꯅ ꯂꯧꯅ ꯍꯥꯏꯕ ꯑꯍꯟꯅꯦꯕ ꯏꯃꯥꯔꯖꯦꯟꯁꯤ ꯑꯃ ꯂꯥꯛꯄ ꯃꯈꯨꯠ ꯆꯠꯂꯤꯕ ꯁꯤꯗꯤ ꯄꯨꯔꯥ ꯁꯝꯖꯜꯂ ꯄꯨꯔ ꯂꯥꯛꯑꯦ ꯁꯝꯖꯟꯕꯤꯕ ꯌꯥꯒꯗ꯭ꯔꯥꯅ ꯑꯗꯨꯒ ꯁꯔ ꯀꯩꯅꯣ ꯃꯣꯏ ꯁꯤꯡꯂꯤ ꯌꯥꯎ ꯃꯥꯜꯂꯦꯕ ꯑꯗꯨ ꯂꯣꯏ ꯇꯠꯂꯦ ꯌꯥꯔꯔꯣꯏꯅ ꯁꯨꯃꯥꯏꯅ ꯐꯣꯠꯆꯜꯂꯣꯏꯅ ꯆꯠ ꯑꯁ ꯅꯨꯡꯉꯥꯏꯇꯦꯗ ꯉꯔꯥꯡ ꯊꯦꯡꯉꯦ ꯑꯗꯨꯒꯤ ꯄꯨꯡ 12:30 ꯑꯃ ꯁ꯭ꯋꯥꯏ ꯂꯣꯏ ꯃꯥꯏꯅ ꯔꯣꯇꯤ ꯃꯆꯥ ꯑꯃ ꯇꯧꯋꯦ ꯅꯪ ꯉꯁꯤꯁꯨ ꯅꯥꯏꯠ ꯇꯥꯔꯤꯔꯣ ꯉꯁꯤ ꯉꯥꯏ ꯅꯥꯏꯠ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯇꯥꯔꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯗꯨꯒ ꯁꯨꯇꯤ ꯁꯨꯇꯤ ꯍꯥꯏ ꯄꯨꯔꯥ ꯐꯨꯜ ꯅꯠꯇꯦ ꯅꯣꯡꯉꯥꯜꯂꯒ ꯄꯨꯡ 8ꯗ ꯂꯥꯛꯑꯒ ꯑꯃꯨꯛ ꯑꯗꯨꯒꯤꯗꯣ ꯗꯦꯗꯨꯃ ꯁꯨꯇꯤ ꯂꯩꯕ ꯋꯥꯅꯤ ꯑꯗꯨ ꯅꯣꯡꯉꯥꯜꯂ ꯆꯪꯗꯣꯏꯕ ꯑꯗꯨꯗꯤ ꯃꯤ ꯑꯇꯩ ꯀꯩꯅꯣꯗꯗꯤ ꯑꯇꯠꯄ ꯁꯝꯃꯤꯗꯨꯗꯤ ꯑꯇꯠꯄ ꯁꯝꯕꯗꯨꯅ ꯃꯣꯏꯗꯣ ꯈꯨꯗꯛꯇ ꯀꯛꯊꯠꯂꯒ ꯈꯨꯗꯛꯇ ꯁꯨꯃꯥꯏꯅ ꯑꯅꯥꯞꯄ ꯀꯩꯅꯣ ꯃꯣꯏꯗꯣ ꯀꯩꯔꯛꯇꯩꯅꯦꯕ ꯂꯥꯛꯏꯗꯣ ꯀꯛꯆꯤꯡꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨ ꯇꯥꯟ ꯂꯥꯛꯄꯅꯤꯅ ꯁꯦꯜꯈꯩꯗꯣ ꯂꯣꯏ ꯁꯤꯔꯦ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯔꯣꯏ ꯑꯁ ꯑꯦꯛꯁꯔꯦ ꯂꯧꯕꯗꯣ ꯇꯧꯋꯦ ꯑꯦꯛꯁꯔꯦꯗꯣ ꯇꯥꯎ ꯌꯥꯗ ꯁꯨꯃꯥꯏꯅ ꯊꯛꯄꯩ ꯃꯈꯨꯠ ꯅꯥꯕ ꯐꯥꯔ ꯇꯧꯍꯜꯂꯤꯅꯦ ꯍꯥꯏꯕ ꯑꯁ ꯅꯉꯣꯟ ꯅꯥꯔꯝꯒꯅꯤꯗ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯗꯨꯝ ꯁꯥꯊꯤꯕ ꯂꯥꯛꯑꯦꯕ ꯅꯥꯏꯁꯦ ꯑꯗꯨꯁꯨ ꯅꯥꯏ ꯑꯗꯨ ꯂꯥꯛꯇ꯭ꯔꯒꯅ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕ ꯊꯑꯣꯏꯅ ꯇꯥꯜꯂꯁꯨ ꯌꯥꯗ꯭ꯔꯦ ꯕꯣꯏꯂꯔꯁꯦ ꯈꯣꯡꯉꯦ ꯆꯥꯎꯗꯤ ꯆꯥꯎꯔꯦ ꯀꯦꯖꯤ ꯀꯌꯥꯃꯨꯛ ꯇꯥꯔꯝꯃꯗꯣꯏꯅꯣ ꯈꯪꯗꯦ ꯃꯣꯏꯁꯨ ꯏꯁꯤꯡ ꯆꯣꯠꯄꯁꯤꯗ ꯆꯠꯄ ꯍꯩꯇ꯭ꯔꯦ ꯕꯣꯏꯂꯔꯁꯦ ꯈꯤꯇꯪ ꯅꯣꯏꯔꯛꯑꯗꯤ ꯍꯦꯛꯇ ꯆꯠꯄ ꯍꯩꯇꯦ
ꯑꯁꯤ ꯂꯥꯛꯑꯕꯁꯤꯅꯗꯤ ꯏꯆꯥꯎ ꯆꯥꯎꯔꯤꯅꯤ Nuhayte. Yeni yen. Hakat pangamdri nuhayte. Sao ni? Si cha raw ni nang bo. La 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 ku 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 ku. Ku 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 ku. Moi jin hang goi thadok ta bani na mapan thok pa haitre. Sai ji ju ising du kai de nuhaytre. Aina khoi ma gi yang han ge na video che nam ban ren ima de yang han ge tau ban ai tre ma yam pang nge sa ro no ko na la 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 ku 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 ku